कुकी अनीदगी लुपा करोड़ तरागा मंगारोंगे हीरोइन फगत पंगमख्री हौखिबा पुंग कुनगा मरी असिदा मणिपुर पुलिस अमसुम सीआरपीएफ पर्सनल सिंना नेशनल हाईवे नंबर 37 इम्फाल जिरीबम लंबी की तुपुल थोंग मेयार असत वोक्सिंग चेक तब मतमदा चका मरी पान गाड़ी तोंगदुना लाखवा कुकी अनीदगी सापोन केप चामगा मौद्रागा तरुक हापतुना पुरंबा हीरोइन पाउडर सिंग फगत पंगमख्री हारी पुलिस की फंग पाउन है फगलब हेरोइन पाउडर चौराना केजी 2.193 लुमी हेरोइन मियोय अनी युमलोनरीब म्यांमार चुचामपुर फाउदुना पुरखिबने है पाउसना मखाताना है सिक्योरिटी फोर्स लंबी मियोय खरना ड्रग्स पुरकदौरे है पाउ फंगबदगी तुपुल की थोंग मयाद लंबी लाप गाड़ी खामदुना चेक तौबगी थबक चतखी ड्राइव अदुदा खंगौदुना मफम अदुदा अहांग मसुगी कार अमदा तोंगदुना लाकपा कोकी अनीदु खामदुना चेक तौरुबा मतमदा कोकी अनीदुना हारिब ड्रग्स अदु पुरमनी ड्रग कोनना फारब कोकी मसा अनी अदुरि कांगपोक्पी डिस्ट्रिक्ट की जी फाइबुंगखुल की गिलमिलियन हाउकीप से कुनगमरी अमसुम संडेल डिस्ट्रिक्ट की खांगबरोल खुलदगी हाउमिलियन खोंगसाई से कुंथ्राने है फगलब हेरोइन ड्रग असिगी बेलू असि रीजनल ब्लैक मार्केट लुपा करोड़ तरागा मंगारोम ओइगने है मखोय अनिमक नोने पुलिस स्टेशन खुशिनदुना मखोयगी मथक्ता NDNPSA की 1985 रजिस्टर तौखरे है PM मोदी मणिपुर की इरांग असिक लुसिनगदबनी गुजरात थोंग टेकपगी मतांगना मियामना खंगनगदबनी जायराम प्राइम मिनिस्टर नरेंद्र मोदी सुपर प्रीमियम रिक्वेस्ट फायर मिंथोन पीरदुना सही अनीगा थानी हेलब मणिपुर की इरांग PM लुसिनगदबनी गुजरात थोंग टेकतुना मियोय क्या सियनखिबगी मतांगना मियामना सेंगदोकदबनी हाइना AICC की जनरल सेक्रेटरी कम्युनिकेशन जायराम रमेशना ngasi फोंदोखरे प्राइम मिनिस्टर नरेंद्र मोदी ने लेबाक मंगा की खोंगसत लोयरदुना हौजिक्ति इंडिया रा हलक्ली अदुबु ngasi फावबद सही अनीगा थानी हेलब मणिपुर की इरांग असिदा मिसिमिना क्या थोखरबा मदि मियोय लिसिंग क्या मयु मेकै मंगन ताखन खिदुना रिलीफ कैंप सिंग सैदांगदुना लैरिबसि नोमदा फावब प्राइम मिनिस्टर मोदी ने मणिपुर सटके हाबिगी वखल खंद्रिबसि मणिपुर की प्रजाबो इंडिया की प्रजामकनि खन ngमदब्रा हाइना जायराम रमेश तांगलि माना मखा तारादुना हाय प्राइम मिनिस्टर मोदी एसी फ्लाइट तोंगदुना यामना तोइना मपा लमसिंगदा कोइगनबा PM हाइबदु ओइरबनिना हौजिक्ति PM मोदी एसी सुपर प्रीमियम फ्री स्केल फ्लायर हाइना कौबि हारि माना हाय हौजिक्ति प्राइम मिनिस्टर मोदी ने लेबाक मयाम अमा कोइरुरबा मतु इंडिया रा हलकलबनिना मणिपुर के असौब नेशनल ग्रेव इशू अमदी गुजरात की थोंग तेकपा दुगा पहलगाम टेरर केस के मरी लेनबा जस्टिस सिंह पुरकनबा रिलीफ कैम्प सारीब प्री फैब्रिकेटेड हाउस कंस्ट्रक्शन की टेंडर तौदना थबक सुरमले मेघचंद्र फोबला सैतोन IDP सिंह लेनब रिलीफ कैम्प सारीब प्री फैब्रिकेटेड हाउस असी कंस्ट्रक्शन तौनबगी टेंडर अमत तौदना कंस्ट्रक्शन तौरमले हाइना MPCC की प्रेसिडेंट कैसा मेघचंद्र फोंदोखरे हाइरबो अफमसिंग असि मणिपुर प्रदेश कांग्रेस कमिटी की प्रेसिडेंट के मेघचंद्र लुसिंग टीम अमना मणिपुर की गवर्नर अजय कुमार बालादा मेमोरेंडम पिशलुरबा मतुंग पॉमिसिंग उनबा अमर MPCC की प्रेसिडेंट के मेघचंद्र फोंदोखिबनी माना मखातना हाय प्रेसिडेंट रु लाकलबा मतुंग अमुक हाइरिबा थबकसिंग असि शुबसु लेपकिदि अमसुम असिगुमा फिबम मयाम सियसिना रिलीफ कैम्प लैरिबा IDP असिना ngana nauna sariba sida होंजलकदबा दुसि याद्रे मसिना मरम ओरगा IDP सिंगदा नुंगाइतबा फोले करमना वर्क ऑर्डर याउदना टेंडर तौदना थबक सिंग असि पेखलिबनो रिलीफ फंड गी लाख सेनफम सिंग सि करमना मरम चादना सिजनरीबनो हाइबसि गवर्नरना थिजनना वाफम यावबा मेमोरेंडम पिसिलम लाइकि मांगना हाय PR लेगा असि की चीफ सेक्रेटरी ना IDP सिंग डिसेंबर फावगी मनुंगदा मखोय की मयुमदा हंजन हनगनी हाइबगी ओइबा रोड मैप अमा स्टेट असिद लैरिबा PR लेगा अमादि सेंट्रल गवर्नमेंट की पिबियु पॉपुलर लेगा अमा ओइनबा होनबगी थबक्ति BJP मसाना तौगदबा थबकनी PR लाखनबा मतुंग सुलमदम मसिदा डेवलपमेंट अमादि इंग तप हंजलकपा हाइबदसु ओइदि मियामगी वकच ताबिदुना थबक्तो ओंथोकपसु उदबता नतना पॉपुलर गवर्नमेंट अमा सेमबा ngमदबा सिगुम्बा फिबम मसिदा MLA अमा ओइना लैरुबगी वानतोक लैति मरम मयाम असि लैबना असेंबली डिसॉल्व तौरगा अनौब इलेक्शन अमा पांगथोकलगा मियामगी अनौब मिहुत खंदुना लमदम मसिदा इंग तप हंजलहननबा होनबा हाइबसि कांग्रेस की अपामना है इरांगसिना फुरुप अनि की हाना लेरमखिबा मरी थुगाइख्रे तुंगद ओइरकदबा मरी करी ओइगनी हाइबा ngमद्रि मेगेन थोकलिबिरांग सिगी मतांग एग्रीमेंट ओइना सेददि पीस हाइना इनखिबा याय वखलददि दुमा अखिबा लैनखिगनी अमदि ओइखिबा फिबम सिंग अदुना फुरुप अनि की मरकता हाना लैनरमखिबा मरी थुगाइख्रे हाइना RK सनायाम एलाइस मेगेन फुंतोख्रे
ꯋꯥꯐꯝ ꯑꯁꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯈꯨꯜꯉꯥꯛꯄ ꯁꯥꯏꯈꯣꯝ ꯁꯟꯖꯤꯠ ꯀꯨꯃꯥꯔꯒꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯁꯤ ꯂꯪꯒꯣꯜꯗ ꯂꯩꯕ ꯈꯨꯅꯤꯡꯁꯥꯕꯤ ꯂꯧꯀꯣꯜ ꯂꯩꯕ ꯅꯤꯡꯁꯤꯡ ꯈꯨꯕꯝꯗ ꯄꯥꯡꯊꯣꯛꯄ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦ 3 ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕꯒꯤ ꯂꯂꯣꯡ ꯃꯈꯥꯗ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯈꯤꯕꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯪ 2019ꯒꯤ ꯖꯨꯂꯥꯏ ꯇꯥꯡ 10ꯗ ꯀꯗꯪꯕꯥꯅ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯀꯠꯈꯤꯕ ꯎꯔꯤꯄꯣꯛ ꯑꯁꯣꯝ ꯂꯩꯀꯥꯏꯗꯒꯤ ꯁꯥꯏꯈꯣꯝ ꯁꯟꯖꯤꯠ ꯀꯨꯃꯥꯔꯅ ꯂꯩꯈꯤꯗꯕꯒꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯗꯨꯗ ANPP ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯝꯅꯥꯝ ꯖꯣꯏꯀꯨꯃꯥꯔ RK ꯁꯅꯥꯌꯥꯏꯃ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯈꯨꯕꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈꯤ RK ꯁꯅꯥꯌꯥꯏꯃ ꯑꯦꯂꯥꯏꯁ ꯃꯦꯒꯦꯅ ꯃꯈꯥꯗꯅ ꯍꯥꯏ ꯁꯥꯏꯈꯣꯝ ꯁꯟꯖꯤꯠ ꯃꯁꯥꯒꯤ ꯂꯩꯄꯥꯛ ꯅꯨꯡꯁꯤꯖꯕ ꯈꯨꯟꯅꯥꯏ ꯑꯃꯁꯨꯡ ꯃꯐꯨꯔꯨꯞ ꯀꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯉꯁꯤ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯊꯧꯕꯁꯤꯡꯅ ꯊꯋꯥꯏ ꯊꯥꯈꯤꯕꯒꯤ ꯋꯥꯟꯊꯣꯛ ꯅꯥꯍꯧꯅꯅ ꯅꯤꯡꯁꯤꯡꯕ ꯃꯊꯧ ꯇꯥꯔꯛꯂꯤ ꯀꯪꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡꯅ ꯀꯔꯤ ꯐꯤꯕꯝꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯔꯤꯗꯒꯤ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯣꯃꯗꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯝꯄꯥꯛꯇ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯀꯪꯂꯩꯄꯥꯛ ꯑꯁꯤ ꯁꯦꯝꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯛꯈꯤꯕ ꯃꯤꯇꯩꯁꯤꯡꯗ ꯑꯇꯝꯅꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯕ ꯆꯪꯏ ꯑꯣꯏꯈꯤꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨꯅ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯟꯅ ꯂꯩꯅꯔꯝꯈꯤꯕ ꯃꯔꯤ ꯊꯨꯒꯥꯏꯈ꯭ꯔꯦ ꯇꯨꯡꯗ ꯑꯣꯏꯍꯜꯂꯛꯀꯗꯕ ꯃꯔꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯝꯈꯤꯕ ꯀꯦꯕꯤꯅꯦꯠ ꯁꯕ ꯀꯃꯤꯇꯤꯅ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟ 2,940 ꯈꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯊꯕꯛꯇꯤ ꯑꯗꯨꯝ ꯆꯠꯊꯈꯤꯗ꯭ꯔꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕꯒꯤꯗꯃꯛ ꯍꯧꯈꯤꯕ ꯏꯪ 2019ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 13ꯗ ꯀꯦꯕꯤꯅꯦꯠ ꯁꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯊꯤꯖꯤꯟꯕꯗ ꯀꯨꯀꯤ ꯇꯥꯕꯁꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟ 2,940 ꯈꯟꯗꯣꯛꯈꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛꯇꯤ ꯑꯗꯨꯝ ꯆꯠꯊꯈꯤꯗ꯭ꯔꯤ ꯍꯥꯏꯅ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ MMTUꯒꯤ ꯌꯨꯠ ꯋꯤꯡꯒꯤ ꯀꯟꯚꯦꯅꯔ ꯍꯧꯕꯤꯖꯝ ꯁꯨꯔꯖꯤꯠ ꯃꯩꯇꯩꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯤꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ UNꯒꯤ ꯃꯈꯥꯗ ꯖꯨꯂꯥꯏ 13ꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯁꯤꯡꯒꯤ ꯅꯨꯃꯤꯠꯄꯨ ꯅꯍꯥꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯃꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯆꯕꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯍꯥꯏꯕꯁꯤꯗ ꯄꯥꯂꯟ ꯇꯧꯔꯤ ꯄꯥꯂꯟ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯁꯤꯡꯅ ꯀꯉꯥꯎꯅꯕ ꯂꯥꯃꯨꯛꯅꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯁꯤꯗ UNꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯄꯥꯂꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯔꯤ ꯂꯥꯟꯒꯨꯝꯅ ꯁꯛꯇꯝ ꯑꯃꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯥꯡꯈꯣꯡ ꯆꯩꯔꯛꯂꯤ ꯂꯝꯊꯨꯡꯐꯝ ꯄꯥꯂꯦꯞꯐꯝ ꯈꯪꯂꯛꯇ꯭ꯔꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯌꯥ ꯂꯦꯞꯇꯅ ꯂꯪꯒꯣꯏ ꯆꯟꯁꯤꯜꯂꯛꯄꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯑꯆꯧꯕ ꯁꯥꯐꯨ ꯑꯃꯗꯤ ꯑꯀꯤꯕ ꯀꯌా ꯄꯤꯔꯤ ꯑꯁꯤꯒꯨꯝꯂꯕ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ MHAꯒꯤ ꯃꯈꯥꯗ ꯂꯩꯕ ꯁꯦꯟꯁꯁ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯏꯪ 2013ꯒꯤ ꯑꯦꯄ꯭ꯔꯤꯜꯗ ꯃꯤꯀꯣꯛ ꯊꯤꯔꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯗꯇꯥꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯃꯨꯊꯠꯅꯕ ꯊꯥꯡꯖꯤꯜꯂꯛꯄ ꯑꯐꯣꯡꯕ ꯂꯂꯣꯡ ꯑꯃꯅꯤ ꯍꯥꯏꯔꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯆꯥꯎ ꯃꯥꯌꯣꯛꯅꯈ꯭ꯔꯦ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯣꯡ ꯂꯦꯞꯇꯅ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯂꯦꯞꯇꯅ ꯉꯔꯥꯡ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯑꯊꯦꯡꯕ ꯐꯥꯎꯕ ꯇꯥꯈꯤꯕ ꯅꯣꯡ ꯑꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯤꯗꯤꯝ ꯂꯝꯕꯤꯒꯤ ꯁꯔꯨꯛꯁꯤꯡ ꯌꯥꯎꯅ ꯇꯨꯏꯕꯣꯡ ꯃꯥꯔꯀꯦꯠ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯂꯥꯟꯕꯥ ꯇꯨꯔꯦꯜꯗꯒꯤ ꯄꯥꯊꯣꯔꯛꯄ ꯏꯁꯤꯡꯅ ꯄꯤꯌꯥꯔ ꯁꯃꯣꯟ ꯑꯃꯁꯨꯡ ꯃꯣꯑꯥꯜꯀꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯈꯨꯜ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯇꯨꯏꯊꯥ ꯇꯨꯔꯦꯜꯗꯒꯤ ꯄꯥꯊꯣꯔꯛꯄ ꯏꯁꯤꯡꯅ ꯌꯨꯝ 115 ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯀꯝꯃꯨꯅꯤꯇꯤ ꯁꯦꯟꯇꯔꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯔꯤ ꯃꯤꯖꯣꯔꯥꯝꯗ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯃꯤꯖꯣ ꯂꯣꯜ ꯉꯥꯡꯅꯕ ꯗꯤꯇꯦꯛ ꯇꯧꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯖꯣꯔꯥꯝꯗ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯐꯥꯎꯅ ꯂꯣꯟ ꯑꯣꯏꯔꯤꯕ ꯃꯤꯖꯣ ꯉꯥꯡꯅꯕ ꯃꯤꯖꯣꯔꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯚꯤꯜ ꯕꯣꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯔꯤꯕ ꯌꯪ ꯃꯤꯖꯣ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯃꯤꯖꯣꯔꯥꯝꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕ ꯔꯤꯐ꯭ꯌꯨꯖꯤ 8,000ꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕꯅꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯀꯨ ꯆꯠꯊꯈꯤꯕ ꯃꯇꯝ ꯏꯪ 2012 ꯍꯧꯅ ꯃꯄꯨꯡ ꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟ ꯁ꯭ꯇꯦꯠꯇꯒꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯗꯨ ꯂꯥꯟꯖꯦꯜꯂꯛꯈꯤꯕꯅꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯗꯨꯗ ꯌꯪ ꯃꯤꯖꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯔꯥꯡ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯐꯥꯎꯅ ꯂꯣꯟ ꯑꯣꯏꯔꯤꯕ ꯃꯤꯖꯣ ꯂꯣꯜ ꯈꯛꯇꯃꯛ ꯉꯥꯡꯅꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯍꯟꯈꯤꯕꯅꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕꯅꯤ ꯃꯤꯖꯣꯔꯥꯝꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕꯁꯤꯡ ꯃꯤꯖꯣꯁꯤꯡꯒ ꯏꯊꯅꯤꯛꯀꯤ ꯑꯣꯏꯕ ꯑꯅꯛꯄ ꯃꯔꯤ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟꯁꯤꯡ ꯉꯥꯡꯏ ꯂꯥꯟꯖꯦꯜꯂꯛꯈꯤꯕꯁꯤꯡ ꯑꯗꯨꯗ ꯌꯪ ꯃꯤꯖꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯖꯣꯒꯥꯋꯥꯊꯔ ꯕ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯀꯦꯜ ꯔꯦꯁꯤꯗꯦꯟꯁ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯊꯅꯤꯛ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯂꯥꯟꯒꯤ ꯑꯣꯏꯕ ꯗꯥꯏꯂꯦꯛꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯃꯤꯖꯣ ꯂꯣꯜ ꯈꯛꯇꯃꯛ
public place amadi makhoi na lairiba khul singa tu ngangadabani haina publicity sakhi Zoga water hairiba khul asi Indo Myanmar border da leiba Mizoram gi Samphai district ki Nokpok thangba saruk da lairibani hairiba khul asi da haukiba sai khara gi matam asida Myanmar da thokliba armed conflict asina maram oiraga refugees singa du lanjelak tuna laikibani Young Mizo Association ki Vice President Balan Ngursu na phongdokhibada khongthang asi geographical origin gi khenaba leitana Mezo tribes sing amat oina punchinaba gi panamda pekhalapani Mezo tribes sing gi marakta clan sing natragna sub clan sing na makhoi gi oiba dialect sing gi matangda ungkhanaba thawdok kya suthui maram aduna nauna pekhaliba khongthang asina Mezo integration gi policy da process da hena mating function gani maram aduna Myanmar refugee amasum local residents sing na makhoi gi dialect sing ngang gi muhutta Mezo lolasi phauna lon oina ngang adabani khongthang asi makhoi gi right sing aduda apan ba yet pa pibna tragana khongauna banati refugee sing amasum local residents gi marakte Mezo integration ama puraktuna nungsi chan laiminana khongthang asi pekhat pani aki Lamdam asida sahida ngagi pothok metric ton humpu puthokna ba yamna kana khanari director Lamdam sida ngagi potho asi marang kaina puthokna ba honarabasu haujuk phawbi oina nga metric ton kun gi mathakta awat palaidi masina maram oiraga mapa lebak ta ki ngagi pothok sing asi pusilakna ba honabada state asi gi asawba senpham ama mapan sali adubo lamdam asida ngagi pothok asi metric ton humpu yawna puthokna ba expert sing ga kupna khanari haina Fishery Director T. Fulen Fongtokri Manipur Sarkar ki Department of Fisheries na sinduna ngasi Lamphel da leiba Fishery ki Directorate ta pangthokiba National Fish Farmers Day 2025 ki thoramda Fishery Director T. Fulen wafam asi fongdokloduna makhata na haikibada sei khudingi July 10 asi National Fish Farmer Day haiduna Indos fish breeding hawdokibagi numit asibu ningsingbo ina Manipur su asiguma thoramasi pangtokani thoramasi ki sarugam oina mamang sai English ngani ga kuninga marida ningol sakoba ga mari lainana pangtokiba nga gi melada lamdam asigi top fish producer farmer singda cash price oina ahan ba ani suba masum ahum suba takiba singda mathang sina lupa lakh ama lising khumdraga manga masum lising yang kai piragani farmer singu puning thogat pegi maramdi aikoi gi lamdam asida nga gi pothoki awab kya mayunari Sahida isteras na nga metric ton kun gi mathakta awat palairi experts ngi mod matung ina di lamdam masigi nga gi pothok asi sahida metric ton humfu yauna pothok pungambagi potential lai masi karam na thabak to onthok kadagi habigi matana kupna kanari lamdam masida nga gi awat palairi basi ko na ba fishery department na angam mathakta hona ki gana ki panmaya badi ngasi gi thoram maduga mari laina mamang sahi lisingani ga kunga mari gi November ani da hapta kangje bungna pangthoki ba fish fair crop competition da nga gi puthok khwai digi yamna puthok pa khwai digi yamna indigenous ki oiba nga puthok pa masum highest fish production officer Hill and Valley sing yauna mako mathang ta khraba singda case award kaya sugen thoktuna puning thokhi ngasi gi thoram madu da commissioner fishery Srimati Hobam Rosita, Special Secretary Fishery Nita Arambam, Additional Director of Fishery L. Zairani, Deputy Secretary Fishery MD Islamat Khan, Joint Director Fishery T. Romi, Project Officer Directorate of Fishery Hemchandra, Ningthok Khongzam Fish Farmer Kayana Sarukyaki. IDP sing December power mayum da hanjin hangani hairi basigi concrete oiba roadmap ama puthokadabani Congress. Kangluki irang maram oiraga mayum mekei thadokuna lanjelakhiba IDP sing sai isigi December phawgi manungda makhoi gi hanagi mayum singda hanjil halagani haina Manipur Sarkar gi Chief Secretary PK Singana phongdokiba wapam asiga madi lenana state asida leiriba PR lenga amasum central government sabsaba roadmap ama puthokadabani state asida PR lenga klakhrabusu development amasum ingta pahanjilakpa haibadudi oidi haina MPCC gi president K Mega Chandrana ngasi Manipur governor da tungan bu warul singyaw memorandum ama pisilaba matung tholakpada pawmising unaba ma phongdokhri mangna makhatana haikibada relief camp singi IDP singna laigadoriba phubala amasum saiton gi mafam singda sariba fabricator housing adu yengsin ba satlubuda madura lairiba phibam sing adu atuki matik thamoi sukngai oi hairiba construction singasi tender suktau tawdana amasum construction tawba thengnai loinana president ru laglaba matung amuk hairib thabak singasi suba lepkhri asiguma phibam kya asina relief camp da lairiba IDP singasina nauna sariba fabricated housing asida hongjan masi yadre masina IDP singdi hena nuaitaba pokali work order yaudana amasum tender tawdana hairib thabak singasi matau kramna pekhatlam libano
ꯔꯤꯂꯤꯐ ꯐꯟꯒꯤ ꯂꯥꯛꯂꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯃꯔꯝ ꯆꯥꯗꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯒꯣꯚꯔꯅꯔꯅ ꯊꯤꯖꯤꯟꯅꯅꯕ ꯋꯥꯐꯝꯁꯤꯡ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯉꯁꯤ ꯒꯣꯚꯔꯅꯔꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯄꯤ.ꯑꯥꯔ ꯂꯥꯛꯂꯕꯁꯨ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠꯁꯤꯡ ꯇꯥꯔꯕꯁꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯕ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯉꯝꯗꯕ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ MLA ꯑꯃ ꯑꯣꯏꯅ ꯂꯩꯔꯨꯕꯒꯤ ꯋꯥꯟꯊꯣꯛ ꯂꯩꯇ꯭ꯔꯤ ꯃꯔꯝ ꯃꯌꯥꯝ ꯑꯁꯤ ꯂꯩꯕꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ ꯗꯤꯖꯣꯜꯕ ꯇꯧꯔꯒ ꯑꯅꯧꯕ ꯃꯤꯈꯜ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯑꯅꯧꯕ ꯃꯤꯍꯨꯠ ꯑꯃ ꯈꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯉꯁꯤ MPCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯣꯚꯔꯅꯔꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ IDPꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯁꯤꯟꯗꯨꯅ ꯂꯩꯇꯥꯍꯟꯅꯕꯒꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯑꯃ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯆꯞ ꯆꯥꯅ ꯂꯦꯞꯀꯗꯕꯅꯤ IDPꯁꯤꯡꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯕꯦꯅꯤꯐꯤꯠꯁꯤꯡ ꯑꯁꯤ ꯃꯤꯗꯜ ꯄꯔꯁꯟ ꯅꯠꯇ꯭ꯔꯒꯅ ꯑꯇꯩ ꯃꯤꯍꯨꯠꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯇ꯭ꯔꯥꯟꯖꯦꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯁꯤꯡꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ IDPꯁꯤꯡꯒꯤ ꯑꯣꯏꯅ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯄ꯭ꯔꯤꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁ ꯁꯥꯕꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥ ꯂꯨꯠ ꯇꯧꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯃꯄꯨꯡ ꯐꯥꯅ ꯊꯤꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯌꯥꯎꯔꯤ ꯃꯅꯤꯄꯨꯔ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯇꯣꯞꯁꯤꯡꯒꯤ ꯙꯔꯃꯁꯥꯂꯥ ꯑꯣꯏꯍꯜꯂꯤꯕꯅꯣ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯃꯤꯇꯣꯞꯁꯤꯡꯒꯤ ꯙꯔꯃꯁꯥꯂꯥ ꯑꯣꯏꯍꯜꯂꯣꯏ ꯍꯥꯏꯅ ꯐꯣꯡꯅ ꯂꯥꯎꯔ ꯀꯔꯤꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯕꯨꯅ ꯃꯤꯇꯣꯞꯁꯤꯡꯒꯤ ꯈꯨꯟꯗꯥꯐꯝ ꯙꯔꯃꯁꯥꯂꯥ ꯑꯣꯏꯍꯜꯂꯤꯕꯅꯣ ꯍꯥꯏꯅ MMTUꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯊꯤꯡꯅꯕꯒꯤꯗꯃꯛ ꯐꯣꯔꯦꯅꯔ ꯑꯦꯛ 1946 ꯃꯅꯤꯄꯨꯔꯗ ꯀꯔꯤꯒꯤ ꯆꯠꯅꯍꯟꯗꯕꯅꯣ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯊꯤꯡꯅꯕꯒꯤꯗꯃꯛ ꯄꯥꯁꯄꯣꯔꯠ ꯑꯦꯛ 1920 ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯦꯛ 1939 ꯂꯩꯔꯕꯁꯨ ꯂꯣꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤ ꯇꯦꯟꯇꯛꯅ ꯑꯁꯨꯝꯅ ꯊꯝꯖꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ